Samuya hon ke. Kau di bapan je kau dah naik sagi nanti apa? Kau banci kau dah apa? अखोई कुंबीगी अपुनबगी बनसे ngasi numit humni sure adubu ngasi phawda ban lambi se mari leinaba department amadi manipur government na mi eng amata changsin bidre makha romne na usitaba masu tawbire ngasi tawjari ba bansi akhoi rajniti gi afam amata leite waina dablo amata su leibide akhoi se yekna ba oina ubigano praja ama oina akhoi gi nungai taba lambi zigi matungin akhoi thoksarakani rajniti yaubagi lambi rom da singsilaga akhoina kari kana doino kana bamta su leite ngasi gi banside praja miyam gi awaba se uraga akhoi mayamna haunaruba kauba leitana praja mayamna hawrakwa ihawni masi rajniti wafamda pusilakadaba mi singdodi mabuk phattaba mi kawe amadi ngasi dagi akhoi ising amadi school college pumnamak yawgre masida akhoina moida insil batawdana moina masana akhoi yawgani haidana tholakani masida rajniti ubiba mi singdodi saukhattaba mi mapan thoktaba mi ni haidana ngasi praja singna ugani masida yengna boina uraga akhoi gi phabi bagadaba punbi gadaba dasa tagadaba lairagadi adum tahanbiro yare akhoi pulap phabiro masida nungaitaba karimta leijade haidana praja misam mama oina akhoi phongdoksari bangi khongjangse kumbida laiba praja khaktagi oina ubiganu lam lamda lairiba wangu nautokong sagang ima sing amadi lairiba khoi kumbi kendra da laiba praja singi ihongna kandabana maram oidana ngasi bhawa yengsindaba mali akhoi tongan ba lambi amada chatkidore tauri ngai da akhoi se karino haibasi ma mayam da khanganna ba laibiriba ima sing amadi thairom da makharom da laiba ima sing mathakrom da laiba ima sing na akhoi tauri ngai da laibiriba lam lam sing na support tawbiu